National Testing Agency NTA na Louba Ugc-Net June 2026 examination gi paper ahum gi retest Pangthoklagani hairi. NTA na ngasi lauthokibagi matungina hairiba exam asigi paper ahum English, Commerce amasung Sociology gi wahang che singda aranba kaya yaure haibagi wakat kaya lakpadagi hairiba subject sing asigi retest Pangthoknaba warip lawkibani. Masiga loina na English paper gi retest September gi tang 8 gi ayuk pung 8 dagi 12 fawbo Pangthokani aduga Commerce paper gina numit asimak kinungthil pung ahum dagi numidang wairam pung 3 fawbo Pangthokani. Sociology paper gi waina September 10 gi ayuk pung 8 dagi numit yung bapung 12 fawba Pangthokani hairi. Panba yabadi assistant professor oiba yaba amasung PhD program singda ming chanabagi junior research fellowship GRF eligibility pigadawriba Ugc-Net exam asi chahi asigi oina haukiba June gitang 12 dagi 13 fawba tongan ba subject 34 ta Pangthokibani amaromda wahang cheda aranba kaya yaure haibagi wakat lakliba sing asiga mari lenana yengsenaba NTA na committee ama semkre. Committee asina aranba yaudaba exam oihanabagi matangda yengsingani hairi.